Hello ma'am, ngasi se akoi admit oi budget pagi ai pochai ready tawba hore kai pochai yum je cha hai ko maning daga yo kai pochai pu doi no do adu do hojik packing tawba hodrobani suitcase ta hapa hodrobani mamang dai na nam ki video du di adum phajana proper nam di ko ngasi na ai gi firon ko yum gi mama papa gi chat ka da mi khuding ma ki firon ngang gi firon loina mag hap toi ne dam yam yeng minara si akoi chat toi se jum si ma loina mi puna mag chat toi ne ko thadoga jum se kharani thong lonjal laga खरनी आदा हॉस्पिटल मनाक्ता लेनबगी पुदोय पोचे जे सीतना देखो साथीना जामे ममाजु पपाजु अखोय मी पुनमक चतोयनिना दुगी मथंग मथंग पोचे जे पैकिंग तौबा हौरी तो सोंजा थोबा so papa manakta lu papa manakta hojikan video yam nambagi icha nupi su video namningbagi irang ama la ebko aina sonda chalu nang uduine na haiba aduna papa manakta changa phami mapana nang karim leng bajaroi ko tumina leyu aina haina do ai firon jingse hapchat ba horage ahama de ingangi firon doina hape bako adu ingangi firon di yam dabagi suitcase dum punamak changadra aina ne khaibo ma angangi hapaga tim park da kai gumba hapchan yana tawini siena mamang su utkrabani ko tupi ga kai kasing duni aina tawrena icha nupi su mana na tawi jong kut ka hai ko na adu poje ingda amom khak pu doini loina di pu roi ba ko aina packing to khoi sai na ngangi ba nang na hai rei tre poje ngi phajana hapa hai doi ra na aina hai doi ni na har ga aina mu tawi ba du kai mana chandra ba kai doi jong poje ngi je mi puna makki siga hat toi ni mama gi ju papa gi su ai gi su khoi mi puna makki loi chalan doi ni na ha ba du kai di aina sifur je pu thoga sidra jong sifur che na fajare mana adu aina poje ngi je ha ba dum wathi dum ngang ba khambra dodi phare aina phare lao nang hapchan jaro ai heitre na aina mangon do aina hapa lebo aduga mana siga phiron jing hapa hore siga faijom ne ba ko do mana kai do video copy se no da lauri aina memory akoi na matam amada hayang ko na ningjang akpada unaba gyana na mini na aina mangon do mo hai ba do mana phiron ni se loina matang packing challe ए मम्मा papa ke dena तो बीबी पीके करा si kanai diaper na si ka kusi mai na al ka ko jata papa da diaper to pigo packing to deni pide papa na mo wangangi bobo ko wangang chal पापा hello kai hai dena bobo hello bobo kai hai gai na chota baby gi pose loi sali hai nang hai nang hai lang ku cheni ka tang ku le da la ba ta bi ngan lo ma lam मेरे इनकी कचिए ऊने कचिए ऊने तो नम्मा काटमन kan mo wangangi sa bro ni ai क्या है सभी तुमान तुमान नाकी तुमान अरे si che hospital ahan ma chapda puro ba kona delivery ora kan pro ne ba papa ki ama mana se pa uji ki I ma chu du di phaja de si phaje si doctor la ko du se jani je to se dum puja ni de na ngasi yamna nungai taba thodo ma ko khoi sai gi birthday ni duna ka sum leidre samosa dum charaga to e ba ko video de so haidre ngasina doctor chakadaba numini ba ko adu ge ai lotion ko chana lore makok maruga phajana tumdo khotok tana mama mamit kase khara ke salle ba ko ado hojik se ai hospital chat pagi lotion ko chana lore gari su khoi unit tagi loba lak toine ba ko audugi ai gari la akanda kumda ge dana awara pa do khoi numit yamna lerak toini na pochei du suba sudaba mama ko bani wari sunaraga kana jing ko la hapini aduga siga ai gi che chang document pana ma ai gi tongana pujame kai na habda aidi tongana hospital le chang duini na mogi na tongana guest room da chakhi duini na aidi guest room da chala roi ba ko direct adum hospital da chatrobani aduna myam ngasi se thamoi se dang dang su lawe ki su ki harau su harawe adagi
ꯍꯥꯏꯗꯤ ꯍꯥꯏꯐꯝ ꯈꯪꯗꯦꯕꯀꯣ ꯑꯩꯒꯤ ꯐꯤꯂꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤ ꯕꯦꯒꯁꯦ ꯄꯦꯀꯤꯡ ꯇꯧꯁꯜꯂꯦ ꯂꯣꯏꯔꯦ ꯃꯃꯥꯁꯨ ꯀꯟꯅ ꯀꯦꯔꯤꯅꯤ ꯁꯝꯁꯨ ꯆꯣꯠꯂꯦꯕꯀꯣ ꯉꯁꯤꯗꯤ ꯃꯁꯝ ꯐꯖꯅ ꯇꯨꯝꯊꯣꯛꯑꯒ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯅꯤꯀꯣ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯦꯕꯀꯣ ꯑꯩꯒꯤ ꯗꯤꯂꯤꯚꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒꯅ ꯂꯩꯔꯦ ꯃꯣꯏꯒꯤ ꯃꯤꯊꯥꯏ ꯅꯨꯡꯊꯥꯏ ꯑꯩꯈꯣꯏ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯑꯊꯨꯝꯕ ꯆꯥꯔꯒ ꯆꯠꯄ ꯐꯩ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯊꯨꯝꯕꯗꯣ ꯆꯥꯔꯦꯕꯀꯣ ꯍꯧꯖꯤꯛ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯦ ꯆꯥꯄꯤ ꯅꯨꯄꯤꯒ ꯂꯣꯏ ꯁꯤꯟꯅꯔꯝꯃꯦ ꯃꯣꯏꯗ ꯑꯗꯨ ꯃꯈꯥꯗ ꯂꯩꯕ ꯅꯨꯄꯤꯗꯨꯒꯁꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦꯅ ꯍꯥꯏꯔꯦ ꯃꯄꯥꯟꯗ ꯒꯥꯔꯤ ꯂꯦꯞꯇꯅ ꯉꯥꯏ ꯂꯩꯔꯦꯕꯀꯣ ꯊꯨꯑꯥꯗ ꯁꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩꯅ ꯐꯖꯅ ꯀꯦꯞꯆꯔꯗꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯈꯖꯤꯛ-ꯈꯖꯤꯛꯅꯤ ꯑꯗꯨꯒ ꯒꯥꯔꯤꯁꯤꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯒꯅꯤ ꯑꯩꯈꯣꯏ ꯃꯆꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯇꯣꯔꯦ ꯄꯣꯠ ꯆꯩꯒ ꯃꯌꯥꯝ ꯄꯨꯔꯒ ꯍꯥꯏꯅ ꯀꯔꯤꯝ ꯈꯪꯄꯣꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏꯅ ꯇꯣꯉꯥꯟꯅ ꯂꯥꯛꯑꯦꯕꯀꯣ ꯕꯥꯏꯛꯇ ꯑꯣꯏꯅꯅꯦ ꯃꯅꯤꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯒꯥꯔꯤꯁꯤꯒ ꯑꯣꯏꯅ ꯆꯠꯂꯦ ꯑꯦꯝꯕꯨꯂꯦꯟꯁꯅꯦꯕꯀꯣ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯗꯣ ꯄꯣꯠ ꯆꯩꯁꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯤ ꯌꯥꯝꯃꯦ ꯆꯥꯅꯕ ꯊꯛꯅꯕꯗꯩ ꯀꯩꯗꯩ ꯌꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯔ ꯅꯨꯡꯀꯔꯁꯨ ꯑꯗꯨꯝ ꯄꯨꯖꯝꯃꯤ ꯑꯥꯗ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯒꯦꯁ ꯔꯨꯝꯗꯗꯤ ꯑꯅꯝꯕꯅ ꯂꯩꯒꯜꯂꯤꯗꯅꯀꯣ ꯑꯗꯨꯃꯛꯄꯨ ꯈꯪꯕ ꯉꯝꯗꯦꯕꯀꯣ ꯂꯩꯔꯝꯗꯣꯏꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯄꯣꯠ ꯆꯩꯉꯩꯗꯣ ꯂꯣꯏꯅ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯄꯨꯔꯒ ꯆꯠꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯧꯔꯦ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗꯗꯤ ꯗꯣꯛꯇꯔꯗ ꯆꯪꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯔꯝꯃꯒ ꯗꯣꯛꯇꯔ ꯆꯪꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯗꯣꯛꯇꯔꯗ ꯆꯪꯉꯨ ꯂꯣꯏꯔ ꯌꯦꯡꯉꯨꯔꯒ ꯃꯥꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯒ ꯑꯦꯗꯃꯤꯠꯀꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯔꯣ ꯍꯥꯏꯅ ꯃꯣꯏꯒꯤꯁꯤꯒ ꯄꯤꯕꯅꯦꯕꯀꯣ ꯅꯨꯡꯇꯤꯒꯤ ꯃꯈꯟ ꯃꯈꯟꯒꯤ ꯃꯌꯥꯝ ꯄꯤ ꯌꯦꯟ ꯊꯣꯡꯕꯒ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯆꯥꯖꯕ ꯈꯔ ꯑꯩ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯂꯦꯕꯔ ꯔꯨꯝꯁꯤꯒ ꯄꯨꯔꯛꯑꯦ ꯁꯤꯒꯤ ꯔꯨꯝꯁꯤꯒꯅ ꯑꯉꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯟ ꯀꯔꯤ ꯀꯔꯥ ꯂꯦꯡꯕ ꯈꯣꯠꯄꯗꯣ ꯑꯗꯨꯗꯣ ꯃꯁꯤꯡ ꯊꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯑꯩ ꯁꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ ꯑꯗꯨꯒꯩ ꯊꯣꯛꯂꯛꯑꯒ ꯁꯤꯅ ꯑꯩꯒꯤ ꯂꯩꯐꯝ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯩꯁꯤꯒ ꯑꯩ ꯂꯩꯗꯣꯏꯅꯦꯕꯀꯣ ꯁꯤꯒ ꯄꯥꯔꯇꯤꯁꯟ ꯈꯥꯏꯗꯦ ꯃꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯤꯒ ꯂꯩꯗꯣꯏꯅꯦꯕꯀꯣ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯏꯗꯤ ꯏꯀꯥꯏꯖꯩꯗꯨꯅ ꯈꯤꯇꯪ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯅꯝꯕꯅꯤ ꯃꯤꯗꯤ ꯌꯥꯝ ꯂꯩꯔꯝꯗꯦꯀꯣ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯆꯪꯉꯛꯑꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯍꯣꯏ ꯒꯦꯁ ꯔꯨꯝꯗꯒꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯆꯥ ꯑꯆꯥꯄꯣꯠꯀ ꯄꯨꯗꯅ ꯇꯧꯗꯅ ꯅꯨꯡꯇꯤꯄꯟꯅ ꯃꯃꯥꯒꯤ ꯂꯩꯔꯤꯔꯣ ꯅꯪꯅ ꯋꯥꯎ ꯂꯥꯛ ꯐꯝꯃ ꯉꯥꯛꯇꯪ ꯆꯥꯒꯅꯤ ꯌꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯂꯥꯛ अंदर आओ अंदर अंदर ये मम्मा का बेड है आप बैठोगे बैठना है कना ngasi mi poknai ꯋꯥꯈꯜꯁꯦ ꯌꯥꯝ ꯁꯥꯊꯤꯅꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯀꯧꯁꯜꯂꯒ ꯐꯃꯨꯡꯗ ꯐꯝꯍꯟꯅ ꯈꯣꯠꯂꯅ ꯇꯧꯔꯦ ꯃꯅꯥ ꯀꯩꯀꯥ ꯌꯥꯎꯗꯕꯁꯦ ꯀꯩꯅꯣ ꯇꯧꯔꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯂꯩꯕꯁꯤꯡꯗꯣ ꯀꯃꯥꯏ ꯇꯧꯏꯗꯣ ꯍꯥꯏꯔꯒꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯃꯣꯏ ꯆꯥ ꯌꯦꯟꯕ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯆꯥ ꯂꯧꯔꯦ ꯑꯗꯨꯒ ꯃꯃꯥ ꯍꯣꯏꯁꯨ ꯑꯩꯉꯣꯟꯗ ꯊꯅꯝꯃꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯁꯤꯅ ꯃꯣꯏꯅ ꯂꯩꯕ ꯒꯦꯁ ꯔꯨꯝꯗꯨꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯃꯃꯥꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯅꯝꯃꯛꯑꯣ ꯍꯥꯏꯅ ꯑꯩꯗꯤ ꯆꯠꯇ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯑꯃ ꯃꯌꯥꯝꯗ ꯍꯥꯞꯀꯦꯅ ꯄꯣꯠ ꯆꯩꯉꯩ ꯂꯣꯏꯅ ꯁꯤꯒꯩꯁꯤꯒ ꯄꯤ ꯃꯣꯏꯅ ꯀꯩꯅꯣ ꯐ꯭ꯔꯤꯖꯇꯒꯤ ꯑꯗꯒꯤꯗꯤ
ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯀꯨꯀꯔ ꯑꯩꯈꯣꯏꯅ ꯌꯨꯝꯗꯩ ꯄꯨꯔꯛꯄꯗꯣ ꯌꯥꯝꯅ ꯃꯊꯧ ꯇꯥꯗ꯭ꯔꯦꯕ ꯁꯤꯗ ꯂꯣꯏꯅ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯀ꯭ꯋꯥꯇꯔꯁꯦ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯗꯗꯥ ꯑꯃꯅꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯥꯅ ꯇꯧꯕꯤꯅ ꯈꯣꯠꯄꯤꯅ ꯇꯧꯔꯒ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯐꯪꯕꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯂꯣꯏ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯝꯃꯕꯅꯤꯅ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯍꯥꯏꯗꯤ ꯆꯥꯛ ꯑꯩꯉꯣꯟꯗ ꯊꯤꯜꯂꯛꯄꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯒ꯭ꯂꯥꯁ ꯅꯨꯡꯒ ꯂꯣꯏ ꯂꯩꯔꯝꯃꯦ ꯒꯦꯁꯁꯨ ꯄꯤꯔꯦ ꯃꯁꯥꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯣꯠ ꯆꯩꯉꯩꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯃꯇꯝꯗ ꯃꯦꯃꯣꯔꯤ ꯂꯩꯅꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯗꯁꯨ ꯃꯦꯃꯣꯔꯤ ꯂꯩꯅꯕ ꯍꯥꯏꯅ ꯀꯥꯞꯍꯧꯕꯅꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯃꯆꯥꯅ ꯁꯥꯟꯅꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯍꯦꯛ ꯃꯃꯥꯡꯗ ꯄꯥꯛ ꯑꯃ ꯂꯩꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯏ ꯂꯧꯔꯦ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯏ ꯋꯥꯠꯀꯅꯤ ꯍꯥꯏꯅ ꯃꯇꯦ ꯑꯃ ꯑꯗꯨꯒ ꯁꯤꯅ ꯃꯥꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯥꯅꯕ ꯄꯨꯕꯤꯔꯛꯄꯅꯤ ꯌꯨꯝꯗꯒꯤ ꯍꯥꯡꯗꯣꯛꯎꯁꯦ ꯑꯝꯇ ꯅꯪꯗꯤ ꯈꯤꯇꯪ ꯆꯥꯔꯁꯤꯅ ꯑꯩꯒ ꯐꯔꯦ ꯍꯥꯎꯔꯅꯤ ꯍꯥꯎꯔꯅꯤ ꯆꯥꯒꯦ ꯑꯩ ꯇꯥꯕ꯭ꯔꯥ ꯗꯥꯎꯂꯣꯛꯇꯁꯨ ꯕꯨ ꯕꯨ ꯕꯨꯗꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯂꯥꯡꯉꯤ ꯊꯨꯝꯋꯥꯠꯂꯤꯔꯣ ꯏꯃꯥ ꯊꯨꯝꯋꯥꯠ ꯍꯥꯞꯄꯅꯤ ꯄꯄꯥꯅ 인도요는 이라건 작아다 좀. ꯅꯨꯡꯗꯥꯡ ꯌꯧꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯀꯅꯥꯝꯗꯤ ꯂꯥꯛꯏꯕ ꯌꯥꯗꯕꯒꯤ ꯑꯩ ꯏꯊꯟꯇ ꯑꯣꯏꯅ ꯁꯤꯒ ꯇꯨꯝꯃꯅꯤ ꯃꯤ ꯃꯌꯥꯝꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯊꯪꯅ ꯊꯪꯅꯕꯗ ꯔꯨꯝ ꯇꯣꯉꯥꯟꯅ ꯈꯥꯏꯗꯕꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯥꯔꯤ ꯁꯨꯅꯔꯒ ꯇꯨꯃꯤꯟꯅꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦ ꯑꯁꯤꯒ ꯑꯩꯅ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦ ꯍꯥꯏꯗꯅ ꯀꯥꯡꯈꯟ ꯄꯨꯊꯣꯛꯑꯦ ꯀꯥꯡꯈꯟ ꯄꯨꯊꯣꯛꯑꯒ ꯀꯥꯡꯈꯟꯁꯦ ꯈꯜꯂꯦ ꯑꯗꯨꯒ ꯇꯨꯝꯗꯣꯏꯅꯤ ꯀꯥꯡꯈꯟ ꯈꯟꯗ꯭ꯔꯒꯗꯤ ꯃꯃꯥꯏ ꯃꯃꯤꯠꯀꯁꯨ ꯐꯤꯕꯝ ꯑꯃ ꯁꯣꯛꯑꯝꯃꯅꯦꯕ ꯌꯥꯝꯕꯨꯗꯤ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯃꯅꯨꯡꯁꯦ ꯑꯦꯁꯤꯒ ꯊꯥꯔꯕꯅꯤꯅ ꯇꯨꯝꯕ ꯈꯣꯠꯄꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯣ ꯃꯃꯥꯡꯗ ꯂꯩꯕ ꯏꯃꯥꯟꯅꯕꯤꯁꯦ ꯁꯤ ꯄꯟꯖꯥꯕꯀꯤꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯨꯅꯔꯒ ꯁꯤꯗ ꯂꯩꯕꯗ ꯏꯃꯥꯟꯅꯕꯤꯒ ꯈꯪꯅꯗꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯁꯤꯅꯤ ꯋꯥꯔꯤꯒ ꯁꯨꯅꯔꯒꯀꯣ ꯑꯩꯈꯣꯏꯕꯥꯅꯤꯅ ꯊꯤꯔꯨꯔꯤꯅꯦꯕ ꯀꯥꯡꯈꯟꯁꯦ ꯆꯠꯂꯒꯅꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯐꯪꯉꯦ ꯂꯥꯎꯔꯛꯄꯗꯒꯤ ꯀꯥꯡꯈꯟꯗꯣ ꯈꯟꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯨꯝꯕꯒꯤ ꯔꯦꯗꯤ ꯀꯟꯅ ꯇꯧꯈꯠꯂꯦꯕꯀꯣ ꯑꯩꯅ ꯑꯁꯤꯒ ꯑꯃꯨꯛ ꯃꯣꯟ ꯂꯩꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯤꯅꯦꯕ ꯃꯣꯟꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯤꯞꯄ ꯃꯇꯝꯗ ꯃꯅꯤꯡꯗꯣ ꯃꯃꯥꯡꯗꯣ ꯃꯁꯥꯁꯦ ꯈꯥꯒꯠꯅꯕꯒꯤꯅꯦ ꯑꯗꯨꯗꯨꯒꯤ ꯃꯣꯟ ꯊꯤꯔꯤ ꯃꯤꯁꯤꯁꯦ ꯑꯩꯁꯦ ꯇꯨꯝꯃꯤꯁꯦ ꯃꯃꯥ ꯃꯆꯥꯅꯨꯄꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏ ꯃꯆꯥꯊꯣꯏ ꯌꯥꯎꯗꯅ ꯇꯨꯝꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯉꯥꯛꯇꯪ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯁꯤꯡ ꯊꯛꯀꯦꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯦꯕꯀꯣ ꯀꯩꯍꯧꯗꯣꯔꯤ ꯑꯗꯨꯝ ꯐꯃꯨꯡꯗ ꯍꯤꯞꯅ ꯂꯩꯕꯗꯨꯁꯨ ꯏꯁꯥꯁꯦ ꯃꯆꯥ ꯍꯣꯏꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨ ꯐꯣꯟꯁꯨ ꯇꯧꯕ ꯌꯥꯗꯦ ꯊꯦꯡꯁꯨ ꯊꯦꯡꯉꯕꯅꯤꯅ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯉꯥ ꯀꯨꯝꯊꯔꯒ ꯏꯁꯤꯡ ꯊꯛꯑꯦ